Image Paodam Yangbi was single hard with that. Taram Nox over the Kumjari. Nasigi, Maruva Pauda, Babysna Missing Matanga, Kongzan, Hain Kanda Sanctionary. Anishuba Tangwai Festival 2019, Horticulture and Soil Conservator Minister T. Kumana, how to create. Loinana, Daring Machine, Embroidery Machine, Amasung, CGI Sitsing, Yantokre. Mapungaba Pau, Lobby the Sea. Babysna Missigi Kongzang Hen, Kansinduna, Tongan Ba, has secondary school sing, Amadi, college in Hirising Iran, Hortuna, Kongzang Setnava, Honavada, Polisna, Dear Giasam smoke bomb casting with a Mahirukia soap and Nanguna Tongan Hospital like a crepe. CC Amadi Anan Higher Secondary School in Hirising, CC Higher Secondary Campus, the Pulaga, Wakat Kongzang Setnava, Hona Torpada, Polisna, get the thing upon a key. Yamnava Mahiru in Pamasam, in Pimasasina, Police getting with Ninkaiduna. We want justice. Babysna Missi Yaning Day. Mihat Paputokaran Hyper Crops in Lauduna, son of one of the police, smoke bomb Nangsinduna, campus Mununda, Tashinduna, get Solan Sinke. My Irishina police turn known the Tomba, now in the car, Pada, Polisna Handuna, take gasam the smoke bomb capada, knuckle anida Muknapada, as it oaks in the Chowna, a kind of PK. Although other that, my heroic Nupimachan Nipan, Pamsa, Ani, Wantaviana, dear gas sail Pandri Hospital like a Naki. DG Higher Secondary, my racing the school campus, take it through the concert and one of the police smoke bombs in the my racing smoke bomb the Omkana police television, but policing guide the Senaki. Impal College, my racing the college campus, take it concert. La Pada, Wakatel, Tonozum Lekai, Mapada, police nothing do not dear gas casting, but again, my racing guide the Senaki. Importance now has secondary school, CC has secondary, Johnston, game missing Yamlava. Pigani Johnson's school game missing Yamlava, my racing a common get here the Toms in Duna. Konging Junction Bahor, but a police smoke bomb in that, my racing of the my bill singer, Karakan Senaki, Karakan Senaki. Togo, my right sopri, rim somebody last medicity that like a nacre. Atopamna, Babysna Missi, Yaning the Boponguna, the Lambunga Konga Mapamadugi, Mera Pavisina, rally, hunger strikes at the protest of Highway. Nasi Mighty Council More Kanung Pok Apun Manupilu More Nupi Kunai Chaukat Lamsing Loop More Minority Women Development Society Muslim Women Development Association Mighty Council Moregi Youth Wings Lingjel Grove Eastern Science School Gim Hairu Singna Amadi Atopa Civil Society Unasing Kayana Punna Sindra Moregi Eastern Science School Ground Babysnagi Mishibu Yaning the Amadi Mihat Paputo Haiduna Ready Set Pagalina Dharna Pumkre Rally adu More Town gi Akoi was Sinmatung Satki. Rally adu the justice for Babysna. We want justice. Punish the culprit of Babysna. Justice delay, justice deny. No justice, no peace. Hainat hava play garsing Painaki. Dhara Amadi Rally adu the Sarugyakiva Ima Ibn Kaya Amadi Moregi Stern Sign School gi Mahirokiana Babysna gi Missi Yaningde Atubada Achumba Langalajin Putopio. Maralayu Singh Batiksa Dandi Piu, Babysna Gimu, the Manipur Police Commando Singna, Port Paneva Toriba do Lepiu, Loinana, Narang Manipur Langaki, Magi Dagi, Babysna Missi, see, depression and the Haiba Adu Yaning de, Haina, Podo Nadakli, Loinana, Mipamada, Babysna Missi, Yaning de, Achumba Langla Langjin, Putupio Haiba Kolaukiamsu, Lauki. Manipur Students Federation MSF ki head office. Kwakatel, Tonozum, Lekaida, Manipur Police na, office ta Lakadoriba, Agaski Tang, Tratu, the Pampu Kadoriba, Lake Hidrava, Atobo, Pebum Citranjit, Kinixing, Tongidama, Matok Tojariba, Mahiru sing the smoke bomb, Amadi, tear gas, sale care, Kapsinduna, Asoka Pankaya, Nahan Kiba Tong, MSF na, Haksin the Logalina, Akanba Mong, the Kadin Towi, Haina Nasi, MSF gi, office the Pampu Pami Singa Unava, the working president. Lucky consum na Purokre, Mahan High Tong Asina, Myro Singa, Atamuna, Lengaki Police Singa, Singabagi Tong, Adu Toksare, Hojun Junction Liba, Myro Sing,
tankhai namada mahiru singi loop amada atanan khut thabasi kaidonungda loop asne yabung abloi soklo mahiru singa sigi responsibility pali belenga asina pugadabani amadi makhatana amukhanna tahundana mari lenaba authority na thabak pakat kadabani MSF na matam supra democratic approach amak da yumpham oiraga khongjang sing sangsinduna lakli ngasi su standard Robert Higher Secondary School Kanchipur gi mahiroi ningthaujam babishna lekhidabagi thodok asigi langa langjin athubuda puthokadabani amadi justice sana pigidabani haiba khongjang singda Joint Students Coordination Committee JSCC gi Thausil gi makhada sangsinduna lakli hainasu mahang makhata na pondokhi mahang makhata na haikibda democratic khongjang sing natana hingsa yoba khongjang amata sathakiba leite maramaduna ngasi Manipur police ki thong asidi ngami haibagi matagum wansin duna leramba khudingmak wakhaigani haiba thongna achumba madi asengba namthabaga loinana namsinduna thamgani haiba mong asi matamga sunadre pondokpa phare haina MSF na lawi matang sida palibelenga asina hena kupchana yengsinbiraga amadi misi asigi matangda asumba langa lejing athubada puthok inabasu makhatana apil tarukli palibi sarkar asina ningthaujam babishna misigi langa lejing asumba puthoknaba kan honari kanagumba amana hekta hairga chatkadaba sarkar natte misi asi hakchin law duna achumba asengwa puthoknaba honariba asida mateng pangbiu kahena iho Tauribasi lepiu maralibasing serat adumak phangani haina ngasi CAF and PD gi minister kanam siamna phono krai mang hai hojik sathaniba investigation asidagi suksoi swedana matam khari manungda asumba lengakna asumba lakani masi phawdi myamna ngaibiu sarkar gi matam gi report asida nainaduna wakhalon sing pibiu masigi manung asida myamna kahenba khongjang sangsinduna irang thok pasina aikoi punamaki mangjaba oigani hai wafam asing asi Zen Dance Academy da pangthokiba traitoi suba Nimita Devi Nritya Ashram gi foundation day gi thromda minister na phonokibani makhatana throm asiga mari lenana phonokibada culture na amadi sports na Manipur saktakli haibasi haidabana phare maramdi saktakli basida encouragement amata lairamdre masi aikoina sumthokpa matam yore haiki Ashram masina lawriba thogang asi yam chawi Manipur data natana India gi mafam sinba thungna Manipur gi thabak tawribasi haingai leitana thagadi haina mahang makhata ki ngasi gi thromatu da Guru Babu Memorial Award 2019 jagoi gi lamda saknai rabi akham Lakshmi Devi na kusina ki akham Lakshmi Devi Sanginata Academy Award 2018 phanglagadabi amani Harness the youthful energy hainami thonba ashram masina puthokpa cultural program su asi thramadu utke Thaibun Kendra gi MLA joygashan high grade babishna misi da leba miyamna langliba asi lenga asina thabuk phasina taroktabi khudamni imung manung nupi lonbra thaidok karisu kanaroi wafam asi ngasi Thaibun Puja Committee hall ra pausing unabada Sri joygashan na phongdokibani MLA na makha taruna suicide organ karigi babishna gi khadang amadi feganda tafam leremduna I tasimba leremdiba si karigino postmortem gi wafam khakta phongdokliba si police na prajasing na utchaibani home minister na isam ni khanduna thawani na bihat puthokpiu unabada da saruk yakiba babishna gi pokpa tomsa na phongdokpada police na phongdokliba si aranba ngaktani mama poktebina yobusu masa yaudabana apokpi mama gumyana nungsine babishna gi apokpi masha mathumta Satsakibani, Babishna School of Tinjinbada, Araro Lehogani, School Authority Karigumba, complain Amata Tropalite, Missi Asi, Imunu Sastropa, Yamam Haike. Lomish in a Putopa Polum sing Miamda, Kangnava Festival, Pantopa Hivasi, Quidagi of Abatamani Haina, Horticulture and Soil Conservation Minister T.H. Sam Kumar, Fondokre, Nasi, Sosampurda, YPAG Headquarter Hall. Yang tam lamkada pangthokiba anisuba tangmai Thabi Festival 2019 hodopagi thoram gamari leinana minister na makhata na phonokibada idam na masida puthokliba polum sing sinabagi mahuta mapanlamgi chemical yawa polum sing sabi hinabi ama chanabi oirakli
Mapalandagi pusilakpa haino semamadi ngan sing polom kya sabdagi makhal makha kya gi laina narakli idam da masjid thokli pothok sing asi sabi haina bi thamduna haksang phana laina ba hona si singi singaw singna pamlo urga potsei thanaba honabada awab kya mayok nari polom sing adu amuktan da saba ngamdaba ga loina yotham leitabdagi awab kya thengnari adu festival sina ko hanma ngamlagani handak anirik suboina pangthok iba tangmai festival asida state government ki kuthang rupa lakh ani ki tengwa biri mathangi sahidadi center thagna NEC ki kuthang da atopa department singna pangthok liba horticulture festival singda phangliba sentham lakh kun aduma phangna ba honagani haike ngasi thronga mari leinana agriculture veterinary and animal husbandry minister V Hangkhanyan na haike da ipai pugi haktaktagi pamlo ubuda thabi asi lorok ta thabagi chanabi ama directly Sing the Pablo Uduna Manama Sing Thari was Sendok Nova Center, the Lupak Road, Sangma Yankagi, DPR was Thakre, Madu Hekla Puga Suzak Amadi Nung Hawaii Tower Horgani, Aduga, Tamgila Bukta, chemical fertilizer, Mayam scenery, Sigimukta, organic Oibamonga, Sarunus Hava, decomposed fertilizers, Putuna with the Lupak Road, Saniga Yankagi project, Paketanova, Lakliba, Manipurgi, Bidan Savagi Mipam, Hekloibaga, Center, the Tagragani hiking. Manipur government ki OBC amasung scheduled caste department amadi minorities affairs na sotana leiba OBC SC amasung minorities singi sel thum amadi yumlei keri ki phibam phagatna ba pirakpa mateng saruk ama oina kaksing kendra gi manung dagi khangat aba beneficiaries singda tailoring machine embroidery machine amasung yum kupnaba CGI sit yanthokre Machine amasung CGI sit yatopagi thoram ado ngasi kaksing kendra gi MLA Yengkhom Sursandra Singha gi kaksing turen wangda leiba yumda pangthokibani thoramda MLA Yengkhom Sursandra na athoi mithong kaksing BJP kaksing madal gi president Khatrimim Sawas Singhana thoram mapu kaksing municipal council gi vice chairperson KSS Jarjit councillor Singh and Memi S Premita KSS Radhamani KSS Anita amasung BJP kaksing Mandargi Vice President Sanasham Indrekha Devi na akan berhitung sing oiki. BJP Kaksing Mandargi General Secretary Administration Yengkhom Sanayama General Secretary Organization Naran Shamu Atai Mir Kyasu Thomdra Sarvyaki Ngasigi Yantokiba Adu beneficiary mapan da tailoring machine amasung embroidery machine aduga 2016 2017 amasung 2017 2018 gi pullaga beneficiary nifugo humdoida yum kupnaba CGI should sing Yantoki Hari. District Administration Kaksing the Sinduna Lakliba, August Kitam Trauma the Pangtokadoriba, Lebak Asigi, Humdra Humdoisuba Independence Day Celebration 2019 gi full dress racial ngasi District Sports Association Kaksingi Playground Pangtokre. Kaksing District Yuena Pangtokadoriba Independence Day Celebration 2019 Asida, Deputy Commissioner Kaksing Valentina Arambam Ayesna. India ki masu hong fill out bahangani DSP operations Kaksing Hidang Mayum Rameshwar Sharma Cadet Commander Wadaga Police MCC Mayro Singh Club Association Cultural Troop Singh Department Singh Puna Contingent Kunga Taruki March Pass ki competition pangthokani loinana tongan ba cultural program kaya su utkani hairi Lebak asina British ki makutagi ning tamba phang kibagi humdra humdra suba thoram 15 August Independence Day gi mangoina Thawalmadi Kaksing District Police na section tharang lokot poina tongan mafam singda thi humbagi thabak sing chatakre SP Thawal Dr. S Ibum Saki miyeng makhada CDO Thawal gi DSP Ops Kelen MPS na lusingba team Yaipok PS ki OC Inspector MD Riazuddin Sahamadi Nupi Police Sing Su Sarugyanuna ngasi nungthil Yaipok Kaithelda Khudaki Oiba Thibu Humbagi Thabuk Chatakre Nungthil Pung Mariga Minute Drama Dagina Pung Mariga Minute Kun Pawa Yaipok Kaithelda Lerumba Nupa Cham Marpu Masung Nupi Kuntramanga Verification Tauke Adumeno Mipami Pun Gi Paudi Late Amronda District Police Kaksingi SP Victoria Yengkhom ki miyeng makhada Commando OC Kaksing and Tikender Sina Lusingba Police ki Kangbu Amana Kaksing Turel Wangma Uyok Singi area da nungthil pung mariga minute kun mga digina mga ka minute kun mga phawba khudakta question duna singnaba miyoi sing amam toina masak maming khangdokre adumoina mak mipam pun gi baudi lekte
Manipur gi apikpa missing yamjadraba yerhongi group ama oiba aimol singna yerhongi dagi sanraklaba sanrakpa oina khulgi lenga thorum gi damak pasak karya haina khangnaba pham mapan lei pham mapan asigi manungda kamsa koi haibadi ningthawas asina khwaidagi makokni atai pham sing aduna mathak lomdagi mathang manau naina Yakusung second chief senapati mantri singsang lak pakhang lak ningol lak pansang lak amasung hanjabani ningthau waramba mi aduna laikhidraba matung khulgi khwaidagi ahal oiba misak aduna tongan ba pham kaya mathang karak laga ningthau pham paibi sanabi asi ngasi su kaidana dumak sanabi asigi matung ina ngasi sande district manung sanna khundariba aimol phurupki ariba khul singi manungda ama oiriba unapal khulgi Nepal suba kamsa koi ningthau chip ch pason aimol oire mahapu aimol customary gi matung ina village asigi kamsa koi ningthau oina pham kabagi correction thoram ngasi unapal village community hall pangthokre thoram matuda athoiba mithung oikiba tenopal asigi mla d korungthangna senbung yeduna CH Pason Amulbu Unapol village chief oire haina miyamda khanbaga loinana ningthau oibagi luhup upiki nungai yai pheba sathok pokthok watna leiba lamdam ama oigani haiba Manipur Sarkar gi Green Mission Manipur gi saruk ama oina Chief Minister Conservator Forest CCFDH Mahendra Pratap amadi Green Mission Manipur gi Brand Ambassador Elangum Valentina na lusingdura ngasi hianglam waikhom lekai gi Kenel da usar sing thakre loinana awareness program su pangtuna Green Mission Manipur gi Grand Ambassador oibi Elangum Valentina da Forest Department na achamba khudor posting piduna pung thawat kre Thawal Forest Division na hianglam jila parishad ka kusumna duna pangthokiba usara sing thaba amadi awareness program aduda Central Forest Division gi Conservator L Joy Kumar Singh Thawal Forest Division gi DFO Devla Laifrapam Thawal Forest Division gi ACF Veni Song Singson hianglam jila parishad member Elanglam Ranjana su sarubyake Amrumda lengakna Chief Minister Green Mission Manipur gi Grand Ambassador oina hapkrabi Elanglam Valentina gi ahanba oina ba mass tree plantation ngasi kanglada pangthokre Human Resource and Social Development Organization na sinduna Department of Forest amadi Director of Environment ga kusam natuna ngasi mahi chaba yaba u pambi yauna punna u pambi chahunga humpu kanglagi mafam anida thaki ngasi gi throm aduda Manipur gi saknareba seisakpi amadi saknareba artist kaya su sarubyaki ngasi gi throm aduga mari lenana Human Resource and Social Development Organization gi Director Rajena Pungukibada Hausik Malemgi oiba aing asa amadi khal kaithrakliba asidagi kharda oibasu kandaba yade haibagi wakhalon da loinana landam asigi saknareba kaya sing asiga kusamnaduna thoramasi pangthokpani loinana makhatana landam asigi tongan mafam kaya da haiba thoramasi pangthokigani haiki Academy of Performing Arts APA Thawal Sinduna Hongnemba Festival of Dance and Music 2019 Hainaming Thonba Ahanba All Manipur Multilingual Dance, Music, Vocal and Instrument Competition Come Festival Among Nasidagi Thawal Mela Grounda Audokre Academy of Performing Arts APA Thawal Gi Tramaga Mangar Suba Foundation Day Celebration Gabari Lenana August Ki Tang Trainthoi Phawa Numit Humni Sathagadaba Festival Du Hodokpagi Thorumda Jawaharlal Nehru Manipur Dance Academy Gi Director L. Opendra Sharma Indian Solidarity Council New Delhi ki Associate Member Dr. Akoijam Priyokumar Singh amasung Sports Authority of India Sai Tagyel ki Retired Assistant Director Konsam Michael Singh na athon mithung thormapu amasung akhanaba mithung hoike International Amateur Theatre Association France amasung International Dance Council CID UNESCO Paris da affiliate tawriba academy asina Cultural Mat People haiba pandamda Manipur da leiba ethnic group mayam Punabagi Pandamda Pangthokliba Festival asida Han badagina kumathoi su phawgi mana phangba singadu khangatlaga katakta pangthokadoriba National Festival da free da saru yahan
यानबगी खुदोंचाब पीगनी हाइरी Manipur University of Culture की महरोसिंगना पेना इसे सकन होडोकिबा फेस्टिवल दुगी सरुक अमो होइना Academy of Performing Arts apa thobal gi mahroisingna folk dance amasung folk music say music sing utki amadi national competition sing the saru yarwa academy asigi mahroising busu oktuna kaikuna ba utki all community development organization more okodomna sinduna more hospital amadi PHC more anina mating Pangduna, Nomagi, Oiva Lem, Langbagi, came from Tenopol district, Manum Senaleva, Moredagi, kilometer Kundagi Kuma, from Satagaleva, CH Tenopon village, the Pantokre. Nasi came to that Dr. K. Santikumar, MO in charge, PHC, More Amadi, More Hospital, Dr. K.S. Pritam Kumar Singh, Dr. S. Kumar Singh, Dr. Mosil, Malaria Special Unit, Kishan Thapana, Makal. Kudingi na sing lang bagalwina na hidak lang tagsing su lem piki kem padu ki saruk amo waina kun aduda yok pa hui ok sing basu veterinary team na hidak ka thoki kem padu ko mari le na TH Buddha Maitei Vice President okodom na phonu ki bada ngasi pangthuk liba lem lang bui kem basi singi manung hanjina leba ama ana laing khudong sabda sadaba khul singda okodom na sahi khudingi pangthuk tu na lakpa nipum khudimak masa phaba mi oiduna aikoi punna hingin lagadabani haibagi wakal londa campus pangthokpani campus pangthokna bonabada mateng pangbirakkiba health minister medical director technopol gi CMO more hospital PHC more veterinary more singsu thagatpa phungdoki mana makha taruna more dagi CH technopol village hawa satpada lambi thong phataruna yamna awa su waiki amronda akotomna CH technopol village da Lem the language came from a pangtok, Pibakidama, CS Tenopol, Gi, Kunja, Amana, Akotom, Mutaka Pungropi. Democratic Students Alliance of Manipur, Deshamna, Education, Yang Amagi Makada, left in the Sanskrit Liva, Mars, Reformation Campaign Gi Makada, Nasi, Kaksin District, Manungs and Leba, Pangantabi, Upper Primary School, Gipilum, Yaxin Cree. Desham Kaksin District Council President Lysam. Hemjit Kumana, Dusingba Deshangi, Tomi, Kangu, Amana, Paumis, Yauna, Satkiva, Yaxin Kokset. Aduda, Pangantabi, Upper Primary School, Sida classroom, Anida, pre nursery, Dagi, class 8 Pawagi, Mary Singh Punna was a marina class, Tormat, Toduna Lemba, Tenaki, Lodena, Yumtak, Yaudava classroom, Ani, Amadi, Great Satlava classroom, Ani, Sinava Yadana, Lemba Tenaki. Kongchat aduga mari lena Desham Kapsing District Council ki President Lysam Hemjit Kuman na phongrok pada Pangaltabi Upper Primary School asida lem liba phir masi yamna puning nuksiba phawi lenga ki school amani haibada kanana su tamning leroi maramdi haukiba sahi English singani ga suna mapan amadi tarada nongai nuksit amana phumdok pikraba sanglena singasi phawa semjin bidri loina haukiba sahi lisingani ga suna trying thoida lenga na Grand Pibiduna Upper Primary Ama when Biram lay at the Bungasi Power Upper Primary School Oibagi infrastructure di PB3. How's it? School Asida Myro Yakai Humdo classroom Anida was Amarina Tapi Tambiri Maramasina Legagna Sinava Yadra Laiva School Sigi building structure C being Sangio. How's it classroom Anida Myrosing Puna class Toriva C Sip Tona Mapamama Atubagim when that Sinbio Lodena. Award possessing happy duna upper primary ama oibagi kudong saba adu dandam masongi laiba miyam da phanghan biu haina lenga ke puning sing silakle hayeng adam amadi management committee angan sing iko park kaksingna DFO thawal amasung RFO kaksinga kusamna singuna Manipur semester gi green Manipur mission gi brand ambassador Valentina Elangba Mutaram Opagaludena Mass Tree Plantation Program Ama Angansing Eco Park Kasinda Ayupung Tretagi Mapan Power Pangtuk Lagani Utasi U in Hingansi Highway Pandamda Sunday Eco Club Ki Thorum Asida Environment Punung Sibu Sing Saruk Yabinaba Adam Gi Secretary Amasung Angansing Eco Park Kasingi Coordinator Sujit Kaksingi Zerolamana Heidi Regional Institute of Medical Sciences RIMSda MBBS Tamnamaginamak All India gi oina laidiba kota trama gi manunga hoji phauda si try toy
the admission tokre adu bu laibak thibdi lemhoriba seat ahum asi rims ki director na kana su khangan na rosinun thamlaga national eligibility cum entrance tense exam qualified oraba candidates in thiduna aso senhum longna honorable haibagi singnaba adu landam masina asigi miyam da pokhale haina Democratic Students Alliance of Manipur Desam ki Publicity and Propaganda Secretary Philemsa Baleshwar mangang thaduk pasiron phongdok lei Share sina hai lemhori basit ahum rosinun thamli basi rims ki director na miyam da atumu tam da sengro kadamli karigumba senok ta tarabadi miyam da phawri basingna basi asumani haina lobuga loinana landam sigi miyam ge amadi mahiroi khona gi yengduna rims bu senan bu ontok gi mayakta makhal makha ke khoyung sangsilagani All India quota gi waina reserve tawjun thamna basi trawa si North East state sing yaudana tongan tongan ba India gi state sing dagi India gi Director General of Health na khagat laba tungda rims ta ai serol tharatuna admission tawi adubu handak ki sahi asigi waina di mahiroi try thoi khaktamak admission tawki mausa lemhori basi sing asi alphabetical order ki matung ina beneficiary state singda yanthoi adu sahi asigi oina di laibak thiba thogok ama oina lemor basit ahum asi rims ki director rosin du thamlaga mairo singi khurong chaba du matun thamire karigumba sit ahum asi rims director na manghan banatraga aran mong no se logno thalam tholabadi director ki mathakta de shamna makhata ba khongden kya sangsilagani lemor basit ahum asi hojik phawba main du thamliba si karigino masida rims ki director ki interest karino NEET qualified oire khangnaba mahiroi gi mama mapa kau kauduna unari bagi maram karigino haina lup asigi apong ba wa thanakli Uttar Pradesh ki Minister Yogi Adityanath hai ki bada Uttar Pradesh ta tourism sector da yamna chawba khudong saba lei haidra khudong saba sing asi chawthan ge haibadi tour operators sing na chawu thawang lo tai wa phamasi numit humni sathagadaba Uttar Pradesh Travel Mart 2019 hangdok pagi thromda semester hai ki bani Jewada Sagaliba International Airport yauna anobi airport tramathoi state adu da sarakwi thamuk sathari bani tourism gi marakta tour operator singna thong weduna samjinna halibani Sarnath Kushinagar Kapilvastu Saravasti gi thamuk singsu hoji kan sangsilli masigi loina Jain tourism gi yamna maru oiba saruk ama Uttar Pradesh na oiri Ramayan circuit kisu thabak kana paikhatdi Lord Ramna loida leingai da leikiba mafam Chitrakoot tourism chapana thabak kana sangsili haiba wafam kaya UP gi Minister Yogi Adityanath phongdokhi Kumbha 2019 gi matang da mahang haikibada malem gi khwairi sawa mela asda miyoi crore hena lakhi malem pumra ukraba lu henmagi thabak thoron sing amadi ngak senbagi thabak thoron sing adu Kumbha mela da singbat ki badi haike Congress Party ki anu President Khanbagi meeting da Sonia Gandhi amsung Rahul Gandhi yaukidre Sonia Gandhi na haikibda makhoi gi maming journal group sing da hapsin basi aran ba mani Sonia Gandhi masamak Eastern Journal Committee da yauri Rahul Gandhi na Western Journal Committee ki member oibani sahi sigi February da active politics da sangakhibi sahi nifu taruk surubi Priyanka Gandhi Vadra khakti meeting adu saruk yaki ma Eastern Uttar Pradesh ki party ki in charge oibani Punjab ki Chief Minister Amrinder Singh Nadi Priyanka Gandhi bu Congress ki anuba President oinaba pamdi hairi hoji aroi maroi pau amuna pijari Bevisna misi ki matangda khongjang hen kan sangsinari Anisuba Tangwai Festival 2019 Horticulture and Soil Conservator Minister T.S. Shyamkumar haudokre loinana tailoring machine embroidery machine amasung CGI sing yanthokre ngasi di Paodam sanduk saba matang se rojire miyam bang kana kurumje